Hi ma'am, I no babsi the Haurage ma'am would be blogs a pumle ma'am. I don't chat the Hainer mini, ma'am, Chaminas, Haze Pulata, the Haunena, then Hansu, it's in housing a show, trading Hapaga Beson over Hapaga Tabiro Hido, the Saga, Khalingeida. No money name a tung the Sani, calling the Pumle, Ma'am Parusu, all the soil, my pizza diana. And when a kite lemon and his own. Nasta breakfast chari moini aina se piece pick na khai de ka doni khai do bane sem do no bab se ano pumma bani na ina igi bucket se da hapchala thamge patha jaraga hayeng dum hijang ge makong ke da hapchan ge na pumma me yadre mem aduga aigi nongalak adum garden kakhala de agi पिखरबा गार्डन से येंजेरा वखल नुंगाइ जैने अदु येंग ने अगी टोमेटो पाम्बी टोमेटो से अखोगी खामिसि बी चेरी टोमेटो हाइब्रा गरम मचा मचा दो अदु दो पाम्बी दो माले दम निपाल मापन मुक्ति पाले मचा मचा दो नैना चौगदो गदरा खलम बनि नते सिदि अखोगी मचा सिदि कुंकुनो सु दुम पान बनि फनायाम पाले टोमेटो मचा से असिसु सुम हाउ बनि कांगसु गदुम चाबद Makada Supambi Mama, how they season Amoma lay give the Poraki in a Marukari, Sison give a never tomato, how they mamma. Adugagi ising chai beda agi tilho makani ama makwang tiktara mes is or end day nuna or ngasi di sora nina sora lawyer matung Sonu na sajarani and it makani se tatlaga horen ma sajaba ni padigom sisu kumdi kungro maregi padigoms aduga ngasi di Ngatangba nina nga leurani mama aduga paruse dum hangna leirabane ba inembong na di hai keno baro matung na dum cha so ya ne adu su dum dup tha dinge de nungai te cha re duna ayuk ki de khechi thongge ai nei ne heklak pani jenam ga aduga phakpai ga aduga nga leibam de lai me mai se kokse nung su nungai te ke nong de bp loi ra khang de ai je lakning da nga di tang da ba ya de na leire lae bazar da aduga nga pai preng preng chung bam le me pa an di haw ra ni nga pai sareng ga si sareng su leire haw ra ne dubu nga pai sareng budi leire ro heng ma pa la ga oina chaminarani rauna di khai de common oire kangcho oire khangde nga pai si maru yaw bina ngang sina su chaning oi ba aduna rau karaga alu ga rau nga si oina lawre aduga sina ore nga tangani alu karaga leire si nungdang thongani aduga agi khechi thongnaba tawrani hojik se angangani se ga se halwa sa gi mena sak lamam khang phajan thongaba asi se aduga ase khechi thongnaba tawrage Kechuriga, Kangoga, Paparga, Koyi, Ngasi, Ayuki, Matense, Hojikse, Pung Katare, and Mokoi name with the Baro Matung, the Dumsani, and Higre, Sorati, the Manipur, Sukang, the Jingan, Lui, Hirakan, on the Aduna, I Ngasi, the Mitra, Marini, Shusur, and Nakokana, Tarahum doing the Sora, Solaga, Sanabado, and the Inimona. Moisu masu baro bodi charawalaga baro dagi dum thonga dum baro matung na cha ni hai ba ko sora loraga khoi dum cha de khechi oin thonge aduga kango man law na ngore aduga charam ga asa khoi Sonu na char se haw na char se mana moroga char ga se moroga hana charam da mana moroga chakhalak pa si di loy moroga char ga papar ga ngauba ga sine khoi gi ngasi ayuki mathen me hojik se Pung ama tagadaba minute ngadi wale akhoi ne wai chaira niramis chaira khangdre ore sana dum duk thara phajan thongani da khoi nung chaba hore khichdi How bro? Have you? How do they come down Ngaja Rosia? Babunang Ngaja Rosia? Rosia? Kisi the Mazarasia?
जब भी पापा आएगा ना तब खाएंगे अरे मछली मैं मोड़ के चलोगे 먹을 점 남자 와우 ꯑꯩꯅ ꯀꯦꯁꯤꯁꯦ ꯍꯦꯛꯇ ꯃꯤꯠꯅ ꯃꯤꯍꯧ ꯑꯣꯏꯗ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯦ ꯐꯅ ꯌꯥꯝ ꯂꯦꯝꯃꯦ ꯑꯃꯨꯛ ꯌꯦꯡꯉꯨꯅꯦ ꯍꯣꯔꯦꯟ ꯑꯃꯨꯛ ꯉꯥ ꯊꯣꯡꯉꯅꯤ ꯀꯦꯁꯤꯁꯦ ꯂꯦꯝꯍꯧꯕ꯭ꯔꯥ ꯀꯩꯅꯣ ꯑꯗꯣ ꯑꯩꯅ ꯁꯤ ꯃꯣꯔꯣꯛꯁꯦ ꯁꯨꯒꯥꯏꯒꯦ ꯊꯨꯝꯈ꯭ꯔꯦ ꯌꯦꯡꯉꯅꯤ ꯆꯥꯛ ꯇꯣꯛ ꯂꯣꯏꯔꯒ ꯑꯩꯈꯣꯏꯒꯤ ꯄꯔꯨꯒꯤ ꯃꯃꯤꯠꯁꯤꯒꯤ ꯃꯊꯛꯇ ꯑꯦꯂꯔꯖꯤ ꯇꯧꯔꯤꯔꯥ ꯀꯩꯗꯧꯅꯣ ꯈꯪꯗꯦ ꯌꯨꯝꯗꯒꯤ ꯍꯜꯂꯛ ꯃꯇꯨꯡꯗ ꯉꯁꯥꯏ ꯉꯥ ꯍꯥꯀꯠꯆꯩ ꯍꯧꯖꯤꯛ ꯑꯩꯅ ꯑꯗꯨꯝ ꯕꯣꯔꯣꯂꯤꯟꯁꯦ ꯇꯩꯕꯤꯕꯗꯒꯤ ꯈꯔ ꯈꯔꯕꯨꯗꯤ ꯐꯔꯦꯗ ꯊꯥꯎꯒ ꯑꯆꯥꯊꯥꯎ ꯇꯩꯔꯝꯃꯦ ꯑꯗꯨꯒ ꯑꯩꯅ ꯕꯣꯔꯣꯂꯤꯟꯁꯦ ꯑꯃꯨꯛ ꯅꯍꯥꯟ ꯃꯄꯥꯝ ꯄꯨꯔꯛꯄꯗꯒꯤ ꯇꯩꯕꯤꯕꯗꯒꯤꯗꯤ ꯑꯃꯨꯛ ꯅꯥꯜꯂꯛꯑꯦ ꯏꯃꯩ ꯄꯦꯝꯃ ꯅꯦꯈꯥꯏꯈ꯭ꯔꯦ बोरलिन तेरा कैसे मम्मी चलो खाने दो घी पतंजलि घीꯒꯁꯦ ꯌꯥꯝꯅ ꯇꯥꯡꯈ꯭ꯔꯦꯅꯦ ꯑꯩꯁꯦ ꯑꯣꯟꯂꯥꯏꯟꯗ ꯒ꯭ꯔꯣꯁꯔꯤꯗꯒꯤ ꯄꯣꯠ ꯂꯧꯒꯦ ꯇꯧꯕꯅꯤ ꯀꯦꯟꯇꯤꯟꯗꯁꯨ ꯆꯠꯀꯦ ꯇꯧꯕ ꯃꯥ ꯂꯩꯇ꯭ꯔꯕꯅꯤꯅꯅꯦ ꯄꯣꯠ ꯆꯩ ꯃꯌꯥꯝ ꯂꯨꯝꯅ ꯄꯨ ꯂꯥꯛꯄ ꯇꯟꯗꯅ ꯑꯗꯨꯝ ꯒ꯭ꯔꯣꯁꯔꯤꯗꯒꯤ ꯂꯣꯏ ꯂꯧꯔꯦ ꯈꯔ ꯍꯦꯟꯖꯔꯁꯅꯨ ꯍꯥꯏꯅ ꯋꯥꯗ꯭ꯔ ꯂꯣꯏꯔꯦ ꯍꯥꯏꯅ ꯍꯥꯏꯗꯤ ꯑꯗꯨꯝ ꯄꯣꯠꯇꯣ ꯀꯦꯟꯇꯤꯟ ꯆꯠꯈ꯭ꯔꯗꯤ ꯑꯃꯁꯨ ꯄꯥꯝꯃꯦ ꯑꯃꯁꯨ ꯄꯨꯡꯂꯧꯗ ꯂꯧꯁꯜꯂꯅꯤ ꯄꯨꯔꯛꯄꯗꯗꯤ ꯋꯥꯏ ꯃꯥ ꯂꯩꯕ ꯇꯥꯔꯗꯤ ꯑꯗꯨꯝ ꯑꯩꯈꯣꯏ ꯕꯥꯅꯤ ꯆꯠꯂ ꯄꯨꯔꯛꯄ ꯑꯗꯣ ꯃꯥ ꯑꯃ ꯂꯥꯛ ꯃꯇꯝꯗ ꯑꯃꯨꯛ ꯀꯦꯟꯇꯤꯟꯗ ꯄꯣꯠ ꯂꯩꯇꯕ ꯈꯔ तौरे तो थाउसु लेतरे अदुना आइना ऑनलाइन पोट येंबनी घीसे तांग्रे पतंजलि से अदुम चारम केटिनदसु पतंजलि फंगी हानदी खरा होंगमनी तांग्रे अदु अन्नपूर्णा से सिगी सेमता चाद्रि ट्राई तौ जेंग तारिसि अन्नपूर्णा से अखोगी कइनो तबुदि जारदबुदि दुम चा लौरे अदुगा सिसे येंगसिरा कइनो आइसु थाउ कई करी लौगे तौबनी येंगमबनी कई अदुगा घी बिस्किट अदुम वादबिदा अदु पैसासु दुम ताइको ग्रोसरी सिदगी अदुने बिस्किट कैसे चा संदागी चा युकी चा खा तक बिस्किट अनि अहम दुम चाबनेना टोस्ट कैसे अदुम लौसन बनी होंगमे बिस्किट सिसु 90 ताबगे 69 आगा टोस्ट कैसे 35 ता 27 दुम ताबनेना को वादबिदा
ꯊꯪꯅꯕꯁꯨ ꯃꯊꯧ ꯇꯥꯗꯕꯒꯤ ꯗꯨꯀꯥꯟꯗꯩ ꯂꯩꯔꯁꯨ ꯀꯩꯅꯣ ꯇꯧꯕꯩ ꯇꯧꯕ ꯍꯥꯏꯅ ꯑꯩꯅ ꯂꯧꯁꯜꯂꯦ ꯊꯥꯎꯅ ꯀꯩꯅ ꯄꯨꯟꯅ 2,200ꯕꯨ ꯍꯦꯟꯈ꯭ꯔ ꯃꯥꯜꯂꯦ ꯁꯤꯒꯤ ꯀꯦꯛꯁꯤ ꯕ꯭ꯔꯤꯇꯥꯅꯤꯌꯥ ꯀꯦꯛꯁꯤꯁꯨ 27 ꯇꯥꯕꯁꯦ 18 ꯄꯤꯕ ꯅꯣꯡ ꯐꯥꯗꯣꯛꯁꯨ ꯄꯔꯨꯒꯤ ꯇꯤꯐꯤꯟꯗꯁꯨ ꯑꯩꯅ ꯍꯧꯍꯧꯗꯕ ꯊꯦꯡꯕꯒ ꯇꯥꯔꯁꯨ ꯆꯥꯛ ꯆꯥꯔ ꯆꯠꯂꯁꯨ ꯑꯗꯨꯝ ꯄꯔꯨꯁꯨ ꯇꯤꯐꯤꯟꯗ ꯃꯌꯥꯝ ꯆꯥꯅꯔꯤꯕ ꯀꯧꯕꯩꯅ ꯑꯗꯨꯝ ꯍꯥꯞꯇꯕꯁꯦ ꯅꯨꯡꯉꯥꯏꯇꯦ ꯅꯣꯡ ꯐꯥꯗꯣꯛ ꯀꯦꯛꯁꯤꯁꯨ ꯍꯥꯞꯄꯤꯔꯁꯨ ꯌꯥꯏꯅ ꯑꯃꯃꯝꯇ ꯑꯩꯅ ꯂꯧꯕꯅꯤ ꯃꯇꯔꯁꯦ ꯂꯧꯁꯤꯔꯥ ꯈꯟꯕꯅꯤ ꯂꯧꯗ꯭ꯔꯦ ꯑꯗꯨꯒ ꯒꯅꯦꯁꯀꯤ ꯃꯩꯗꯥꯁꯦ ꯐꯕꯅꯤ ꯒꯅꯦꯁꯀꯤ ꯃꯩꯗꯥꯁꯤꯁꯨ ꯃꯔꯛ ꯃꯔꯛꯇ ꯑꯗꯨꯝ ꯆꯥꯕꯅꯤꯅ ꯑꯃ ꯂꯧꯁꯜꯂꯒꯦ ꯑꯃꯈꯛ ꯑꯩꯅ ꯀꯩꯅꯣ ꯐ꯭ꯂꯤꯞꯀꯥꯔꯠꯀꯤ ꯑꯣꯏꯅ ꯑꯃ ꯂꯧꯕꯁꯦ ꯔꯤꯃꯨꯚ ꯇꯧꯈ꯭ꯔꯒ ꯑꯁꯤ ꯑꯣꯏꯅ ꯂꯧꯔꯒꯦ ꯑꯩꯒꯤꯁꯦ 2,119 ꯇꯥꯈ꯭ꯔꯦ ꯑꯩꯒꯤ ꯄꯣꯠ ꯆꯩꯁꯤꯡꯁꯦ ꯊꯥꯎꯗꯅꯦ ꯑꯅꯝꯕ ꯄꯩꯁꯥ ꯂꯩꯁꯦ ꯊꯥꯎꯗꯤ ꯑꯗꯨꯝ ꯔꯤꯐꯥꯏꯟ 3 ꯑꯃ ꯑꯩꯈꯣꯏꯒꯤ ꯃꯁꯇꯔꯗ ꯑꯆꯥꯊꯥꯎꯒꯤ 3 ꯑꯃ ꯂꯧꯕꯁꯦ ꯊꯥꯎꯗꯅꯦꯕ ꯌꯥꯝꯅ ꯄꯩꯁꯥ ꯂꯩꯁꯦ ꯘꯤ ꯑꯃꯒ ꯌꯥꯝꯅ ꯍꯥꯏꯕꯨ ꯑꯇꯩꯗꯤ ꯌꯥꯝ ꯍꯦꯟꯅ ꯀꯩꯅꯣ ꯇꯧꯕ ꯅꯠꯇꯦ ꯖꯤꯔꯥ ꯂꯧꯔꯝꯕꯅꯤ ꯑꯩꯅ ꯖꯤꯔꯥꯁꯦ ꯃꯄꯥꯟꯗꯒꯤ ꯂꯧꯕꯅꯦꯅ ꯀꯥꯟꯅ ꯃꯥꯜꯂꯦ ꯑꯣꯟꯂꯥꯏꯟꯗ ꯇꯥꯡꯉ ꯃꯥꯜꯂꯦ ꯑꯗꯣ ꯑꯗꯨꯏꯁꯨ ꯂꯩꯁꯨ ꯂꯩꯔꯝꯗ꯭ꯔꯦ ꯑꯥꯎꯠ ꯑꯣꯐ ꯁ꯭ꯇꯣꯛ ꯑꯣꯏꯈ꯭ꯔꯦ ꯃꯩꯗꯥꯁꯦ ꯑꯗꯨꯒ ꯑꯇꯩ ꯌꯥꯔꯦꯗ ꯊꯥ ꯑꯃꯃꯝꯒꯤ ꯑꯗꯨꯝ ꯑꯩꯅ ꯑꯃꯨꯛꯇꯗ ꯑꯗꯨꯝ ꯂꯧꯁꯜꯂꯦ ꯊꯥꯎꯒꯁꯦ ꯏꯗꯣꯝꯆꯥꯅꯗꯤ ꯀꯦꯟꯇꯤꯟ ꯆꯧꯁꯤꯗꯤ ꯍꯥꯏꯕꯅꯤ ꯀꯦꯟꯇꯤꯟꯗ ꯄꯣꯠ ꯂꯥꯛꯑꯦ ꯍꯥꯏꯅ ꯇꯟꯕꯒꯤꯀꯣ ꯑꯩꯅ ꯄꯣꯠꯁꯦ ꯂꯨꯝꯃꯦꯕ ꯄꯣꯔꯛꯄꯗ ꯋꯥꯕꯒꯤ ꯆꯠꯅꯤꯡꯗ꯭ꯔꯕ ꯃꯤ ꯃꯌꯥꯝ ꯑꯃ ꯇꯤꯜ ꯂꯩꯔꯝꯃꯅꯤ ꯇꯜꯂꯦ ꯑꯁ ꯑꯗꯨ ꯃꯌꯥꯝ ꯉꯁꯤꯗꯤ ꯑꯌꯨꯛꯇ ꯆꯥ ꯊꯛꯍꯧꯗꯕꯒꯤ ꯇꯧꯔꯤꯔꯥ ꯀꯩꯅꯣꯝꯗꯤ ꯁꯟꯗꯥꯁꯨ ꯇꯥꯁꯜꯂꯦ ꯀꯣꯛ ꯆꯤꯛꯄꯅꯕꯨ ꯂꯣꯏꯔꯦ ꯃꯌꯥꯝ ꯑꯗꯨꯅ ꯆꯥ ꯊꯛꯇ꯭ꯔꯗꯤ ꯅꯨꯡꯉꯥꯏꯇꯦ ꯆꯥ ꯂꯣꯜꯂꯕ ꯀꯣꯛꯁꯦ ꯆꯤꯜꯂꯤ ꯇꯧꯔꯦ ꯑꯩꯈꯣꯏꯗꯤ ꯆꯥꯁꯤꯅ ꯑꯦꯅꯔꯖꯤ ꯄꯤꯗꯣꯏꯅꯦꯕ ꯑꯗꯨꯒ ꯃꯌꯥꯝ ꯁꯟꯗꯥ ꯇꯥꯔꯦ ꯁꯣꯅꯨ ꯇꯨꯝꯃꯒꯣꯠꯂꯒ ꯃꯃꯤꯠ ꯇꯥꯊꯣꯛꯑꯒ ꯃꯥꯅ ꯙꯨꯞ ꯊꯥꯈ꯭ꯔꯦ ꯀꯨꯏꯉꯦꯅ ꯙꯨꯞ ꯊꯥꯔꯛꯇꯕꯁꯦ ꯑꯩꯈꯣꯏꯁꯦ ꯅꯨꯃꯤꯠ 12-13 14 ꯍꯧꯔꯛꯄꯗꯒꯤ ꯑꯗꯨꯝ ꯇꯥꯔꯕꯅꯤꯅꯀꯣ ꯍꯥꯏꯗꯤ ꯃꯤ ꯑꯇꯣꯞꯄꯒꯤꯒ ꯑꯣꯏꯔꯗꯤ ꯃꯔꯛꯇꯩ ꯇꯥꯕꯅꯤꯅ ꯑꯗꯨꯝ ꯈꯪꯍꯧꯗꯕꯁꯨ ꯌꯥꯎꯋꯦ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯌꯨꯝꯒꯤꯅꯤꯅ ꯀꯨꯏꯉꯦ ꯊꯥꯔꯛꯇ꯭ꯔꯦ ꯑꯗꯨꯅ ꯑꯩꯈꯣꯏ ꯁꯣꯅꯨꯅ ꯙꯨꯞ ꯊꯥꯔꯤ ꯑꯩꯈꯣꯏ ꯁꯣꯅꯨ ꯀꯞꯇꯤꯡ ꯙꯨꯞ ꯊꯥꯕꯁꯦ ꯃꯌꯥꯝ ꯌꯦꯡꯕꯤꯌꯨ ꯑꯗ ꯙꯨꯞ ꯃꯅꯝ ꯇꯥꯕꯁꯦ ꯍꯥꯏꯗꯤ ꯋꯥꯈꯜꯒ ꯅꯨꯡꯉꯥꯏꯑꯕ ꯙꯨꯞ ꯊꯥꯗ꯭ꯔꯦ ꯋꯥꯈꯜꯒꯁꯦ ꯀꯩꯅꯣꯝ ꯇꯧꯋꯦ ꯑꯗꯨꯏꯁꯨ ꯑꯩꯅ ꯂꯥꯏ ꯈꯨꯔꯨꯝꯗ꯭ꯔꯁꯨ ꯑꯗꯨꯝ ꯑꯒꯔꯕꯇꯤ ꯃꯄꯥꯟꯗ ꯑꯗꯨꯝ ꯊꯝꯃꯕꯅꯤ ꯁꯟꯗꯥꯒꯤ ꯈꯪꯗꯦ ꯑꯗꯨꯝ ꯑꯃꯃꯝꯗꯤ ꯑꯗꯨꯝ ꯊꯥꯕ ꯑꯌꯨꯛꯀꯤ ꯑꯃ ꯁꯟꯗꯥꯒꯤ ꯑꯃ ꯃꯄꯥꯟꯗꯅꯦ ꯂꯥꯏ ꯃꯃꯥꯡꯗ ꯈꯨꯔꯨꯝꯗ꯭ꯔꯒꯁꯨ ꯑꯗꯨꯝ ꯑꯗꯣ ꯍꯧꯖꯤꯛ ꯂꯥꯏ ꯃꯃꯥꯡꯗ ꯊꯥꯜꯂꯕꯅꯤꯅ ꯅꯨꯡꯉꯥꯏꯔꯦ ꯊꯃꯣꯏꯁꯦ ꯈꯔ ꯍꯧꯖꯤꯛꯁꯦ ꯄꯨꯡ 5:30 ꯇꯥꯔꯦ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯑꯩꯁꯨ ꯄꯨꯡ 6 ꯇꯥꯔꯒ ꯊꯣꯡꯗꯣꯛꯑꯅꯤ ꯅꯪ ꯉꯥ ꯆꯥꯔꯣꯏ ꯍꯥꯏꯔꯕ꯭ꯔꯣ ꯄꯄꯥ ꯂꯥꯛꯑ ꯆꯥꯅꯤ ꯍꯥꯏꯗꯤ ꯄꯄꯥ ꯂꯥꯛꯑ ꯆꯥꯅꯤ ꯍꯥꯏꯗꯤ ꯉꯁꯤ ꯆꯥꯔꯣꯏꯗ꯭ꯔꯣ ꯄꯔꯨ ꯄꯨꯡꯉꯛ ꯉꯛꯈ꯭ꯔꯦ Papa kelare aja. ꯅꯪ ꯍꯥꯏꯔꯦ ꯄꯄꯥ ꯂꯥꯛꯑꯒ ꯉꯥ ꯆꯥꯅꯦꯅ ꯉꯁꯥꯏ ꯅꯪ ꯎꯍꯧꯗ꯭ꯔꯕ ꯕꯖꯥꯔ ꯆꯠꯂꯒ ꯑꯩ ꯉꯥ ꯂꯩꯕ ꯃꯥ ꯎꯍꯧꯗ꯭ꯔ ꯃꯥꯜꯂꯦ ꯉꯥ ꯂꯩꯔꯛꯄ Pate. ꯈꯪꯕ꯭ꯔꯣ ꯑꯗꯨ ꯅꯪ ꯀꯩꯒꯤ ꯍꯥꯏꯕ ꯄꯄꯥ ꯂꯥꯛꯑ ꯉꯥ ꯆꯥꯁꯦꯅ ꯍꯥꯏꯔꯛꯑꯣꯁꯦ ꯑꯩꯈꯣꯏ ꯄꯔꯨꯅ ꯉꯥꯎꯕꯗ ꯉꯛꯈ꯭ꯔꯦ ꯃꯥꯗꯤ ꯉꯥ ꯆꯥꯅꯤꯡꯅ ꯂꯩꯌꯦꯅꯦꯕ ꯑꯗꯣ ꯉꯥ ꯂꯩꯔꯛꯄꯁꯦ ꯃꯥ ꯈꯪꯉꯦ ꯍꯥꯏꯖꯅꯔꯦ ꯃꯥꯔꯦ ꯉꯥ ꯎꯕꯗ ꯍꯪꯉꯛꯀꯑꯦ ꯉꯥ ꯄꯥꯝꯕꯗꯕ ꯑꯩꯈꯣꯏ ꯄꯔꯨꯅ ꯉꯧꯔꯤꯉꯩꯗꯒꯤꯅꯤ ꯃꯥꯅ ꯕꯖꯥꯔ ꯑꯇꯥꯎꯕꯁꯦ ꯄꯨꯔ ꯆꯠꯈꯤꯗꯣꯏꯁꯦ ꯑꯗꯨ ꯃꯌꯥꯝ ꯉꯁꯤꯒꯤꯗꯤ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯦ ꯃꯇꯥꯡ ꯂꯣꯏꯁꯤꯟꯖꯔꯒꯦ ꯃꯊꯪꯒꯤ ꯚꯤꯗꯤꯑꯣꯗ ꯑꯃꯨꯛ ꯊꯦꯡꯅꯔꯁꯤ